दवाई वगैरह तो खुद खरीद के तो इसमें तो इनका देखो सरकार कुछ नहीं कर रही, मेडिकल का कुछ नहीं कर रही, अभी कुछ नहीं कर रहा। शुरुआत में तो आया था, अभी तो नहीं आ रहा। वो एक गवर्नर को लेकर गवर्नर ने बुलाया उनको ब्रोकर्स वगैरह लेकर ऐसे कैसे रहेंगे ये लोग। इधर आओ, सुन सुन सीधा सीधा यही इधर तो लाओ। स्कूल जाते हो स्कूल कतरी चल रहा स्कूल जाए जा रहा है। ये जी कहाँ पढ़ती हो तो बारिश हो गया तो Really came to live condition. अंदर इनका एक ना Nung yui, mapam jam pe, aduga live condition. They some and pick a cam, me my nine matakula sale, other live pots. और उनको गवर्नर को ले जाकर रिप्रेजेंटेशन दो कि भाई ये ठीक Ansingi, है तो like boy over the home Makanda, live with me, like Papam Dokraga. Tumhum book the Mapung Pana, live from Oidre, the senior using. Me mangana lay condition, you room conditions in the map. एक बेटा Camping gear, see you mama from the Kamina like come was hot down, Kamina like Pani. ಅದು ಸಿಗುವ ಟೆಂಪರರಿ ಒꯏꯕ ಸೊಲ್ಯೂಷನ್ ꯃꯌꯥꯝꯁꯤꯡꯁꯤꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯂꯩꯔꯒ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯅꯕꯒꯤ ꯁꯤꯅꯔꯤꯑꯣ ꯁꯤꯁꯇꯦꯝ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯦ ꯀꯣꯏꯁꯟ ꯑꯃ ꯍꯪꯕ ꯌꯥꯝꯅ ꯋꯥꯠꯂꯦ ꯃꯤ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯛ ꯊꯣꯡꯉꯀꯥꯟꯗ ꯂꯩꯅꯔꯤꯕ ꯆꯥꯕ ꯂꯩꯅꯔꯤꯕ ꯑꯗꯒꯤ ꯁꯨꯝ ꯑꯁꯣꯛ ꯄꯟꯕ ꯑꯅꯥꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯡꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯃꯤ ꯑꯃꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯍꯪꯕ ꯃꯇꯝꯗ ꯑꯉꯛꯄ ꯑꯣꯏꯁꯨ ꯊꯣꯛꯑꯔꯣꯏ ꯁꯤꯗꯤ Kakching khunouda leiba relief camp amagi manungda leiba condition-dani pikraba mafam jaga amada yamdribada mi manga mathakna leirise school tamba angang yauri ana ayek yauri mi manga amna leiba room ji size se kyamu chawge like pana honari sak thongpham chapham tumpham like problem everything suppose yam pikpa kama even putara bu phana pakani khazade putara pakpa putara sangba kama mi manga leiba hasi kamai leini lots of money spent in this. If there are government schemes, lots of schemes are available. I have been staying there around 2.5 months. All my house and coming house. I am not in this. I am already in the. I have been staying here around 2.5 months. If there are lots of schemes like we have spent lots of money by doing the
ꯃꯌꯥꯝꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤ ꯂꯥꯛꯑꯝꯃꯒ ꯐꯣꯇꯣ ꯀꯥꯞꯄꯒ ꯆꯠꯈꯤꯕ ꯃꯤ ꯃꯁꯤꯡꯗꯤ ꯌꯥꯝꯃꯦꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯆꯝ ꯑꯃꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯗꯤ ꯉꯝꯃꯅꯤ ꯁꯤꯒꯤ ꯒ꯭ꯔꯤꯕꯥꯟꯁꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯎꯗꯕ ꯅꯠꯇꯦ ꯑꯉꯝꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯋꯥ ꯍꯥꯏꯕ ꯌꯥꯕ ꯉꯥꯡꯅꯕꯗꯤ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁ꯭ꯇꯤꯜ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥ ꯉꯥꯡꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯒꯗꯕ ꯃꯤꯁꯤꯡꯗꯨꯅꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯏꯁꯤꯡ ꯑꯐꯨꯠꯄꯒꯤ ꯏꯁꯤꯡ ꯑꯁꯧꯕ ꯃꯅꯨꯡꯗ ꯉꯥꯅ ꯊꯥꯗꯔꯒ ꯉꯥꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯤ ꯎꯄꯥꯏ ꯂꯩꯇꯕ ꯀꯟꯗꯤꯁꯟꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨꯒ ꯆꯞ ꯃꯥꯟꯅꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯤꯒꯗꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯗꯦ ꯃꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯄꯤꯛꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯃꯤ 3 ꯂꯩꯌꯦꯅ ꯍꯥꯏꯔꯤ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛ ꯀꯔꯤꯝ ꯇꯧꯗꯦ ꯊꯕꯛ ꯑꯔꯩꯕ ꯂꯧꯁꯤꯡꯒꯤ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯂꯩꯇꯦꯗꯤ ꯇꯣꯛꯑꯦ चलो ठीक है चलो ठीक है निकलेंगे हाँ? क्या नाम आपका लता लता हाँ ꯑꯩꯅ ꯑꯉꯝꯕ ꯑꯩꯁꯨ ꯁꯤꯗꯩꯅꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗꯩꯅꯤ ꯑꯩ ꯁꯤꯗꯩꯅꯦꯕ ꯑꯩꯅꯁꯨ ꯌꯥꯕ ꯇꯧꯕ ꯉꯝꯕꯁꯤꯡꯗꯣ ꯑꯗꯨ ꯇꯧꯔꯒꯅꯦ ꯏꯆꯦ ꯍꯣꯏ ꯏꯆꯟ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯒꯤ ꯑꯩꯁꯨ ꯇꯟꯖꯥ ꯑꯝꯇ ꯀꯩꯅꯣ ꯇꯧꯕꯤꯗꯅꯅꯦ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯎꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯒꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯋꯥꯔꯒ ꯍꯤꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯋꯥꯕ ꯃꯐꯝꯗꯨꯗꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯦꯗꯖꯁ ꯇꯧꯅꯕ ꯍꯣꯠꯅꯩ ꯋꯥꯈꯜꯁꯤꯡꯁꯦ ꯁꯨꯝ ꯋꯥꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯅ ꯑꯩ ꯋꯥꯈꯜ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯣꯏꯁꯟ ꯍꯪꯅꯩ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣই ꯎꯕ ꯐꯪꯉꯤ ꯅꯣꯛꯄ ꯇꯥꯔꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯕ ꯑꯩꯈꯣꯏ ꯎꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯜꯂꯒ ꯅꯣꯛꯄ ꯇꯥꯔꯤꯕ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯆꯧꯕ ꯑꯍꯣꯕ ꯑꯃ ꯃꯤ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯍꯣꯕꯁꯤꯡꯁꯦ ꯃꯦꯟꯁꯤꯟꯕꯤꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯃꯤ ꯑꯃꯅ ꯃꯦꯟꯁꯤꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯉꯥꯡꯉꯤꯕ ꯋꯥꯍꯩ ꯈꯔ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯗ ꯎꯍꯜꯂꯤꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯃꯦꯟꯁꯤꯟꯕꯤꯅꯕ ꯅꯠꯇ꯭ꯔꯒꯅ ꯅꯣꯔꯃꯦꯜꯁꯤ ꯑꯃ ꯄꯨꯔꯛꯑꯀꯥꯟꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯂꯩꯖꯔꯝꯕ ꯃꯤ ꯉꯥꯛꯇꯅꯦ ꯃꯥꯅ ꯂꯩꯔꯝꯃꯤꯕ ꯌꯨꯝꯁꯤꯡꯗꯨꯗ ꯍꯜꯍꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯁꯤꯟꯕꯤꯒꯗꯕꯗꯨꯗꯤ ꯁꯤꯟꯕꯤꯒꯗꯕ ꯃꯤꯁꯤꯡꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄꯤꯗ꯭ꯔꯦ ꯂꯩꯔꯤꯕ ꯄꯦꯇꯔꯟ ꯁꯤꯅꯔꯤꯑꯣꯁꯤꯡꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯩꯅꯣꯗꯅꯦ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯂꯩꯔꯝꯕ ꯁ꯭ꯀꯨꯜ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜꯁꯦ ꯔꯟ ꯇꯧꯗ꯭ꯔꯦꯅ ꯍꯥꯏ ꯈꯣꯝꯗꯣꯝꯕꯤ ꯃꯦꯃꯣꯔꯤꯌꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯅ ꯍꯥꯏ ꯁꯤꯒꯤ ꯃꯐꯝꯁꯤꯗꯅꯦ ꯂꯩꯔꯤꯕ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯗꯦꯄꯤꯂꯦꯇꯦꯠ ꯑꯣꯏꯕ ꯁꯤꯅꯔꯤꯑꯣ ꯃꯌꯥꯝꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗ ꯊꯨꯛ लाꯎꯕ ꯐꯤꯕꯝ ꯑꯃ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ Later Jen, I'm from Manipur. I think many of the people may heard about what is happening inside Manipur, and some of the internally displaced people are living in this condition, and it's far worse than even we can imagine. I will end the live for now.